N.biren amuhana Chief Minister oina halaklabadi Manipur Santi Purakpa ngamgani haina attending candidate Kailaw Kendra and Itomba Maitena phongdokre. Manipur da thokliba irang ase engla signal laisi haiba tarabadi nongthombam birena amuhana Chief Minister oiba mathautai miyamna President rule PR laklaga hena fagani khaluba adu hojikti yamna khenare miyamna N.biren bu yamna pamnarakle Kailaw Kendra ge MLA Laurembam Rameswar Maitena biren bu hunduna ngangbadi mapu masak khangdaba migumbane mana Kailaw Kendra da tam anirak thangnana bot ka aduna MLA oiba phangjabasi biren gi mama yenglaga pikiba bot ne hojikna N.biren na CM oidraba kanda hunduna ngangba sidi Rameswar Maitei asi tawbima masak khangdaba miyoini hojikti N.biren bu hunduna ngangleba Rameswar Maitei asi Mahabharata haragana gada paidaba bhimga sammanare asiguma miyoy asi BJP gi president na karimata action lokhataba sidi laibak thibade ekai khumnajariba N.biren bu amuhana sem oibirau MLA Rameswar gumba tawbiman masak khangdaba miyoy gi mathakta action lokhatbiyo haina N. Itomba Maitei attending candidate Kailaw Kendra na thamlakle Nepali sing cookie sing na koukhre Nepali khunnipan ki chairman amade secretary thasigi kungamapan lakna basadar hisip association na khangan khre Nepali khunnipan adudi 4000 Nepali modbung Nepali kaubru lekha Nepali toribari Nepali kalafar Nepali irang part 1 part 2 amadi percent Nepali ni hairi khunja sing asigi chairman secretary sing thasigi kungamapan da kangpokpi da leiba association asigi office da ayuki pung 13 da lakadabane karigumba laktaba thoglabade madud tholakpa afafata khudimak masana pugadabani hairi numit kharani gi mamangda All Gorkha Union Manipur na thokiba cherol amada yumpham oiduna association asina khongthang asi lokholakpani hairi UPF ke no na cookie miyam gi mihut senbe yaro haina phongdorakre chaliba thasigi tara taruk da cookie gi leiriba MLA cookie jo council amadi India lenga ki suspension of operations anadiba cookie insurgent group singi lusingba sing yauna pangthokiba mifam aduna laukiba warep sing yaba ngamloi haina cookie gi village volunteer coordinating committee gi maike digi phongdorakle village volunteer coordinating committee BVCC gi maike digi thadrok cherol amagi matungina UPF amadi ke no na cookie miyam na sangsilba political movement asigi senbe yaro haina phongdorakle masa maktadu natabali chaluba nupa chahi kontra jail da leibagi cherak pikre masana he poksaba masa nupibu nupi oibigi ikai khomnaba manghan khibagi case ka mari lenana apokpa mapa chahi kontra jail da leinabagi cherak pikre special judge fast track special court RK memsana ngasi sentence hearing sa tharba matungda masabu nupi oibigi ikai khomnaba manghan khiba mapa adugi cherak lauthokibane kumja 2022 gi March 30 da thokiba thodok amaga mari lenana lokhalakpa case amada court asina haukiba May 21 da nupa adu court na mara leire haina lauthokibane accused adu maana gadaba cherak adu lauthokna bagidamak Manipur Central Jail Sajiwadagi court ta puthorakhe ngasi chathakiba sentence hearing da special PPA Nilsandra amasung defense counsel na thangkiba wafam court na take special PP gi maikaitagi accused asina tamthiba crime ama tawbaga loinana mangonda miyoibagi minuksi habdu yaude mahaku akandu cherak PB basungani haina thamke masamak nangak senduna thamgadaba masanupi phawba miyoy aduna crime chathari haba wafam thamladuna mahanga chathariba thong asimak khunai asida asigumba crime asi tawba de have khanganaba matik chama cherak pigadabani haike miyoy ase special trial pokso case number 15 of 2019 gamari lenana fast track court Manipur na cherak pikibasu leire haiba wafam thamnaduna mahakpo mapusi chupa jail da leinaba cherak pibaya haiba wafam thamke nakalamaramda defense counsel na miyoy ase masaki sai kuntra khakta ngaidi mahak asoiba aranba sing semdok nabagi khudong saba leiribana khara yangba logi cherak phanghanbiyo haijake miyoy ase case ase gamari lenana custody da lerakpo sahi ahum numit kunga taruni mapung phare haina phongdokhe special PP amasung defense counsel na thamlakhiba wafam sing taraga court na accused asina masamaki masanupi gi mathakta crime chathaduna imung adubu thugai re haina angang adubu tungda mapa ama oina yengsinbagi khudong saba adu mangkhre maramasna court na miyoy adubu sahi kontra jail da leina bagi saina kaloina na fine oina lupa lising manga thina ba judgment pk miyoy ase case asiga mari lena na kumja 2022 gi April 1 dagi judicial custody da leirakpane sahi ahum numit kunga taruni sukre maramasina hariba matam ase mahaki cherak asida pasilaba tungda sahi kunga taruk thak 13 numit marini mahak jail da leigani haike loinana victim aduna phangleba chaina adu yenglaga state lengang na victim amasung imung manunggi miyoy singda lupa lakh mari gi senpham pi na busu khangan khre miyoy ase kumja 2024 gi February kunga umdoi dagi fast track special court to Manipur na miyoy adu atopa case amaga mari lenana sahi tara jail da laina bu cherak pi khibane
North East ki ahanba COVID-19 case sahi ahumlogi mamang leba asidagi COVID-19 gi laina laichet mutluraba matung mamang thadagi hauna leba asigi state kharada naw hauna COVID-19 gi anauba variant anina nahalaba miyosing thengnarakpadagi akanba section thorang lokhalingai gi cherak leba asigi North East state sengi manungda ahanba oina Arunachal Pradesh ki konung oiliba Itanagar da COVID-19 gi positive case ama thengnare haidi pawosina haibada laina asina positive oiraba nupi adu Naupuri bi nupi ni mahana laina asigi layong sing mayok narakpadagi Itanagar leba RK Mission Hospital da rapid antigen test pangthokpada maha COVID-19 positive oide haina confirm tawkhibani haidi gas bullet amasung cylinder truck sing thabak leblagani haidi sekmai da leramba all Manipur road transport driver and motor workers union gi branch office Manipur lenga na thingjinduna thamlibasi athubu matamda driver amasung handyman singi damak yengduna amuk hanna hangdok handrabadi gas bullet amadi LPG cylinder puba truck sing steering pipe leblagani haina union asigi assistant secretary Dilip na pawmi sing da phongdokrai sekmai da pawmi sing da mahang na wafam asi phongdoloduna hai driver singi hak makhata na phanghandana thamlagadi paktak na steering pai dabagi khongjang sangsilagani haike Police na Desam ke office solon kray mahiru singi lop ama oiba kwaketel da leba Desam mayalo sangi kasing police team ama na solon silam le haide Desam ke president mayeng bom somorjina hai office solon bana mahiru singi ihaw nem thagada balaite kokomi students front yawba mahiru lop ama oina makhata na kokomi gi front na changselakpa khongjang singda lop asina saruk yakhi gane haukiba nomani ni da office asigi akoiba da police na senaduna lakpani aduga ngasina solon silambane adum oina mak Desam gi thomi sing phaba natraga lop asigi se sangsing manghalamba natraga phagatuna pukhibadi leitre matam gi khongjang singda Desam na lebak ki damak miyamga loinana sangsin ki gani hana phongdorakhe Manipur ki issue sing loisinna Raj Bhavan da governor unaduna N.biren na taksin kray MLA sing na governor unana bohona bada center thingchilakpadagi una kidre haidi hanagi Manipur ki chief minister Nongthombam Biren na Manipur ki governor Ajay Kumar Bala ngarang Raj Bhavan da unaduna tampakta leiriba maitai singna national highway landura chatpa yaduna leiriba ase pambai ama hekta lokhatuna ahanba IDP singna sahi anirom moyumda hanjinba ngamdana saidangduna leiriba si hanjilana ba thabak lokhana ba taksin baga loinana pawmi singna Siroi Lili festival hawdok gi paw launa basatpada MST bus dagi Manipur haba wahi muthatkadabani haibagi wahaudage Manipur da miyamna yaning da phongdoktuna khongjang sangsilakpada aso apan yawriba sinungaite athubada miyamge sentiment khangna watho asiloisina bohona bio haina governor da taksin kray kadai phawbo chumlibano khangdaba cookie history research forum cookieland haina heading tawba zerola matholakre zerola dugi warolde saugaijam thangjam haubijam sagaise cookie dagi onkhibani haina zerola duda palle Manipur da ngasi nongalamdai pung amaga minute yankai mari taba matamda magnitude 4.9 yauba earthquake ama hakhre sifaina Manipur mutharan kebagi wato high court yaure home amasung defense minister maha regiment yauna respondent mapan gi mathakta wakhalakle petitioner anina high court ta hai Manipur da sarang na bathokhalba mathong mosa khangdaba maha regiment gi person singi mathakta khudakta action lokharan biu tawdok asina identity crisis thokhale amasung Manipur da rule of law collapse tohale haina phongdokre Kokomi amasung folks na tongan na MSA official singka ngarang Delhi da unakray Manipur issue ga mari lainana coordinating committee on Manipur integrity Kokomi amasung Federation of Civil Society folks ki mihut kangbu sing tongan na Ministry of Home Affairs ki makok thongba official singka ngarang Delhi da wari sana kray Kokomi ki convener Khuraijam athawban na lusingba mihoi tare na saba mihut kangbuga ahanba oina ngarang numit jungbagi nungthil pung ani phawba sorang na pung ani rom MSA gi official singa wali sana ke amarom da folks ki president BM Yaima sahana lusingba mihoi mangana saba mihut singa ngarang nungthil pung ani dagi nungthil pung mari ga mani phu mangarom taba phawba MSA gi makok thongba official singa unaduna Manipur issue gi matang da wari sana ke Ministry of Home Affairs ki maikai dagi North East in charge AK Misra MSA ki Joint Director Rajesh Kumble Sarugya ki haidi Ministry of Home Affairs ki officials singa unakibagi matang da Kokomi ki convener Khuraijam athawbna thadroko video footage amada mahakna hai ngarang numit jungbadagi sorang na pung aniro Ministry of Home Affairs ki mihut singa unaduna wari sakhiba da Kokomi ki maikai dagi point taruk yaw serol amathangke Kokomi gi maikai dagi ahanba point oina maru oina thasagi ahumda pangthokiba people's convention laukiba warep sing adu puthokuna miyam gi oiba phirep adu sabchana khangankhe amadi miyam gi sabchaba phirep adu gi matang da government of India gi higher level da pukhatuna khanabina ba wafam sing Kokomi gi maikai dagi taksilamkhe mahana makha taraduna hantak gwal tabi da thokiba thodok adu gi matang da Manipur miyam gi thamoi da fauriba pendaba amadi masigi matang da miyam na taliba demand sing gi matang da marik sumna MIC gi mihut sing da khangankhe Ministry of Home
Affairs ki maikaydi ki wafam ase haksin lawbaga loinana darkar leba government na lokhatpham thokpa action lawgani haibagi thajaba piraki haiba wafam khuraijam athawbana phongdoraklei kokomi gi maikaydi gi makha tana People's Convention lawkiba warepsing gi matungina Manipur crisis asigi matangda matam pumbada Government of India ga wari sanagani adubu suspension of operation su group singa oinadi kaidonungda wari sanaroi makhoi ga wari sanabagi thabak adudi Government of India ga adu maksa thabiyo adubu Manipur gi asengba citizen ama oriba chin kuki zomi Mizomar misam singi oinadi anti-peace elements singi oiba wafam ase lekhai taraba matung aduma kokomina tawbe aba tawgani haba wafam su Ministry of Home Affairs gi maphamda mayak sengna thamlake narco terrorism amasung armed group singi matangda kokomi gi maikai thamkibada narco terrorism cross border illegal immigrants singna paksana popi pambi thajilakpa asina umang kokthokpada natan law and order da chauna kaiba pirakle popi thabagi thabak singa se foreign based individuals singna lusingba armed group singna sense thadaduna chatharakpani hena mi painingai oiribadi asiguma group asiga Government of India na kumja 2008 gi peace process ki banner makhada political dialogue tawba asine maram asina thuba matamda asiguma group singa wari sanabagi thabak chathariba si review tawbiu haina taksilam ki haina su khuraijam athobana makhata na phongdorakle kokomi gi maikaidegi free movement athubada yahanbina ba irang asina law ubagam kidraba lawmi singda matik chaba compensation pibina ba dharmagi oiba mafam sing protection tawbina ba thiba khangkidraba miyoi singi justice pibina ba amadi IDP singi resettlement tawbina ba wafam sing su Ministry of Home Affairs ki official singda taksin ke loinana Manipur da santi hanjilakna ba puksel sengna lokhatpa thabak singda matam pumbada kokomi na mateng pangani haina khanghanbaga loinana anti-peace element ki mathakta sabchaba action lobina basu taksillamke nakalani mangna Manipur da mahausa gi phibam da hanjilakna ba hona minabaga loinana makhata na wari sanabada su amatoina yana ki haina khuraijam athobana makhata na phongdorakle amaromda Ministry of Home Affairs ki maikaidagi wari sanana ba khangalakpagi matungina Federation of Civil Society Folks ki President BM Yaima saana lusingba miyoi mangana saba mihut kambo amanasu ngarang Delhi da Ministry of Home Affairs ki makok thongba official singa unaduna Manipur issue ki matangda wari sanakre wari sanabadu da Ministry of Home Affairs ki maikaidagi Northeast Advisor AK Mishra Information Bureau ki Joint Director Rajesh Kumble amadi atai mihut khara sarugya ke nakalani gi marakta wari adu ngarang nungthilpung ani dagi hauraga nungthilpung mari ga minute phuma phaba wari sanake hairi wari sanabadu da folks ki maikaidagi kumja 2023 May 3 dagi irang horokpadagi ngasi phawba gi matangda marik chumba warol sing thambaga loinana kukijo gi maikaidagi makoina chatharakiba thawong sing gi marik chumba wafam sing thamke loinana sahi asigi taragani thoida Delhi da Ministry of Home Affairs ka unaduna wari sanakiba matam aduda folks ki maikaidagi thamkiba wafam aduna hongna puthotuna thamki hairi Pauzaku guitena mahana phongdokiba wafam thaiduna sengtorakle Sirui Liri Festival 2025 ki mangoinana mahak masana phongdokiba wafam ama viral oirakiba dugi matangda KSO Delhi and NCR gi President Pauzaku guitena sengtokladuna mahak lebak asigi santi pamjaba miyoi ama oina mepung khudima ki punsiba protection pibaga loinana ama toiba wakhalon asida lepa misakni Sirui Liri Festival adu asoi angam thohandana maipakna pangthokna ba thamkiba wafam lana wahan thokpirakiba laibak thibani hairi Pauzakhung guitena mahaki wafam saindokladuna mahana hai phongdokiba wafam adu cultural event amaki mayokta te security issue gi matangda miyamda pungning singsenbaga loinana lamdam asomda ing tapa purangna ba wakhalonda haibani tasengna miyoibagi punsi mangdana ba amadi irang thohandana bane mahana hai festival asigi mingda buffer zone thugaidana ba khanghanbaga loinana buffer zone haibasi conflict region bu khaidokliba amadi law and order maintain tawriba mafamne community khudima pungak sena yet naba thokhandana lairiba mafamni buffer zone haibasi division ki symbol ama nate community marakta tension lehandana ba amadi ngak sena ba mechanism amani cookie civil organization amata Sirui Liri Festival gi mayokta leite miyam pulakwa matamda pamdaba tholok sing thoktana ba ningthina manage tawgadabani haibani mahana phongdokiba wafam adu village volunteer group natraga militia amata ga mari leinade ai hak matam pumbada peaceful protest amasung dialogue haibasida thajaba thamba misangni mahana matam pumbada India gi democratic principle bu ikai khumnai haina su sengdorakle Inquiry Committee da High Court ki retired judge ama yauhanaba taksan khre laingang thodang lauduna athuba matamda ingtapa amadi tangtole taba poraknaba gwal tabi thodok thijinaba Commissioner Home and Ashok Kumar amadi Secretary Information Technology TS Kiran Kumar na saba Inquiry Committee ama semleba sida High Court ki retired judge ama hapinaba RPI Manipur Youth Committee MYC na taksilakle konung mamangda leba
Maipa Benuda Marang Pangtokiba Pauki Mipamamada RPI Manipur Youth Committee ki General Secretary Thokso Manga Sarana Pondokibada Shirolili Festival 2025 ki Paulo Busat ki Paumi Sina Tongba MSD Basta Manipur Thai Haiduna Kwalta Bida Matau Toramba Maharijimena Makatana Satan Kidaba Labak Tibani Taudo Asimo Manipur Miamu Tawin Laudaba Tawong Amani Haike Taudo Asida Senaba Parson Sinkudak Tamiam Kanga Senak Piba Habasi RPI Manipur Youth Committee Apambani, Taudo Asiga Marilenana, Sam Liber Inquiry Committee Sida Retired Jasama Yahonbana, Taudo Asiga Marik Sumba Report Pangangani Habit Hazabani, Loidana Committee Sina Taliba Wapamasi Atubamatamda, Tabakto on Torak Tabatarabadi, Legal Gimating Lodana Makatana Miam Golunana, Tegnaragadi Hainasu, Tokso Manga Sanana Makatana Pungdoke. Martang de Iduning Taugi Warol Karatamlog de Madudi, Thought of the Day Core Issue. Operation Sindur ki matungda India ki parliamentary team ahumari semduna Prithvi ki lepak ataiga diplomacy hengatnaba amadi Operation Sindur pangthokibagi maram sugaina taknana basatli koishandi Operation Sindur haibasi Prithvi ki lepak miyamna khangdrabara karigi amuk ceasefire taunariba lan lorebo phawud diplomacy tawbasatliba karigino answer da Pakistan sponsor terrorist singna Pahalgam da Misam Praja Hindu khalaga nongmaina katuna hat kibagi terrorist sing takhainaba Operation Sindur kobu war against terrorism haiba se Indiana Pakistan manungda paikhatpani haiba wafam ase Prithvi ki leba atai singdu kupna haiba amasangi amadi diplomatic relation hena pagadhana khongthangni maramdi Pakistan propaganda na heman khiduna Turkey UK Azerbaijan phawba Pakistan misang sangsinduna India Pakistan lan songna hali lan tokhro matungda de core issue du koukhre natraga na thaikhre Turkey UK Azerbaijan haiba lepak sing asi terrorist support tawa Pakistan ki misangda lepliba si lale Indiana Pakistan the attack Toribasi terrorist camp sing the Pakistan military installation sing the Nate Madugi Ona Taina but the Pakistan military na India the attack Toropodagi land Tokibani Haiba do Prukoloina attack Libani. Howsit ceasefire Tonaba Kaktani Pakistan India what is Haraduna Yanaba Purapo normal relation Libanetri Maramduna diplomacy Tobasa Libani Maite Yamadi Kukilan Asiki core issue Haidana N.biren Yamna Toina Haba Wapa Madu Karino Manipurgi balance Asiki core issue Karino core issue Matang the National Media Research Forum Pressure Group sing India ki political leader political party ki miyoi sing central government international forum da satuna kana na pau thamkiba laikibage kaya yamna mai pa kibage maitai ku kilana si core issue akhangba makai mayam comment tobirakton nainabada sarugya biu core issue khangdragadi direction yaudana aim tamdana amadi focus tawdana ten kapaga samanai haina iduning thamna thamlakle